AK Taxi. Hello friends, welcome to my channel Architect Jan adom tarano oksering asigi video asidi kain ha kan dekho gi chumna ekhona WhatsApp ta thana ba matam dekhona chumna thana riba khoki chumna gi mayek tu na tab dekhona yam stylish oiba mawong da kamdona message thagani haiba gi matang dane message to ekhona ekhogi yamna fajaba ekhoi fan gumba ekhoi adum basing du sijinaraga yamno mawong taba mawong da kamdona thagani mingonda aduga ekhoi mina jo yengba matamda uba matamda yamna angpa faugdaba message kuthani adu video je loifamtang yengbiyo mayam adum video je nungaigani na khalli adu video je adomna yengbada adomda kitang kana boi taragada agi channel ajibu subscribe tobiyo amade video jibu like tobiyo first hanbada ekhoi play hojiki message to stylish oiba message thana bagi damakte koi play store da changbirane play store changbira matungda koi si fun style aina laire fun style aina sigi funds emoji and funds keyword sigi pose download tobirani ai da hande download tor laire adai open tawjarage adu sijina koi sigi application du gi link so ai video gi description da hapchagi adu tagi oiraga so download tobiyo natraga Play Store dagi oina direct download tawgeju tobiyo adi matungda sigi pose hana inoi sigi blue da lairiba sumena sigi enable funds keyboard se sumena lairangone adu photo sira changbira matungda on tawbigadabani on tawbira matungda sigi to ani subada amuka switch to funds se sigi okay tawbigadabani adu matungda sigi funds se thambirane si funds thambira matungda sida noina adum test tawge sida adum noina try tawge ju yare try tawdabida direct back chatla matungda ekoi WhatsApp ta changase WhatsApp changa matungda ai sida video kai hoje message to ai ado sida ki lai report se aina jo hana message thage baine ado aiside mayam do utpagi oina aiside message ama thage hi and thare do hi du sumen sakane ado sida noy sigi character gi se pamaga so sida laire color gi si su thaba ju yare do ke sigi set ke sida gi noy special noy apam do sida gi adum khallaga adum thaba yai ado si ji mi na ju ubda yamna pamba natraga yamna ngak po oigani ado inga sigi de video ji swaira sum noy janjarage mathangi video da amuk thengna je aduga ai gi channel asibjo subscribe tobiyo